Tangkhulgi khul ahumda tawrakhiba attack external aggression na ti Govindas Konthaujam Myanmar ga lonaba Kamjong district ki Tangkhul singna khundaba khungang ahumda attack sa tharakhibagi thawng aduda mapa leba ki terrorist singi khut yaudi haina Home Minister Govindas Konthaujam na phongdokri Home Minister na lusingba awang pathaki mihut kangbu amana khungang ahumgi phibam yengsilaba matung wapam asi phongdokhi magnaiki security gi aswaiba leibana attack sa thabak ngamkhibani adubo attack aduda mapa leba ki terrorist sing yaudi khudam ngamdri laingak ta pikhalakpa report foreign aggression ki wafam palak palaiti Home Minister hauzi namli village sangjafam lauduna leiriba Myanmar gi refugees singa su unaduna warisanaki Kamjong district administration gi record matung ina namli wangli amasum soro village ta Myanmar gi refugee lising amaga songwai hena sangjafam lauduna leiri mafam adura khundariba khungang singna di Myanmar operate toba militant sing attack sa tharakpani haina phongdokhi mafam adura mathau tawriba central security force na Mr. Miyam gi punsi amasum lanthum ngak pasian ngamdrabani na state force amadi commando personnel sing thambina ba takshilak pasulaikhri khunja sing pukholak libu wapam asigi matangda Home Minister hai khungang ahum ngak sienabigi damak ahenba security force personnel sing tare rom mathau dagani khunja sing gi apamba matung ina atuba matamda lengakna central force laktolaga state security force oina thamnaba thawrang lakholagani hauki besagol sunumita khulai matik chana paiba militant singna namli wangli amasum soro khungang de attack sa tharakpada miyoi kaya marum asu open nangbaga loinana yum kaya marum maithaki thawdok thofam dagi phangwa paun hai tangkhulgi ahum aduda attack toram liba kuki terrorist ngadu Myanmar rom dagi sanglakhibani amasum Myanmar rom da hankhibani makoina khulde attack toba lakpada KNB gi uniform salakhi maram aduna Manipur lengangna external aggression ni haibasi wapam thoi pausna makatana hai kuki terrorist ngaduna wangli da yum amata mai tharamdi adubo yum mayam amada nongmai di kapsilamki namli da di village adugi headman gi mayum yauna atopa yum amaga mai tharami nongmai amasum bomb su kapsinduna attack torami adubo Zoro dadi yum humfurum mai thaduramki khuladu da leiba yum ama phawo lemna tharamde dubo khuladu gi search adudi makoina soklamdi hauji khunja sing adu wangli da sangjipam lauraga leiri Manipur lenga ki henma miyeng su mathau tari Congress manungda mot manadaba mapan thulakpa leibak thibani lup taraga mari Congress party manungda mot manadaba gi wakhalon mapan thulakpa leibak thibani haina civil society organization CSO taraga mari kanglai paki IPR subcommittee gi convener Hais Babluna Thadorak Sirul Amana Fongdorapi Sirul Sinhai Manipur demographic imbalance oirakli basigi matangna CSO taraga marina akhang ai tanaduna miyam de awareness bidon lakhi lamdam asida census ki yahulakpuk iroinana census tawhandana ba joint committee opposing delimitation exercise in Manipurna Register General of India madi mari lenabasingda memorandum kya pisinduna lakhi haukiba March manga inner Manipur parliamentary constituency ki MP Bimol Akoizamda census yaithona ba amadi NRC update tawnabagi matangda memorandum ama kusanaki makhata na Rajya Sabha gi MP dasu sab manaba memorandum asi kusanaki loinana lamdam asi gi MLA sing dasu hiram asida kupna khanna ba memorandum pisinki hari siol asina hai pau phauna wat padagi pau phauna wat padagi inner Manipur parliamentary constituency office tagi miyoi khrana CSO taraga mari gi convener su lana uhanbaga loinana miyam bu lana lamjing bigi thabak tawrakli besi kanem tawi CSO taraga mari gi puna satminari ba ipsana inner line permit ki matangda kumja inglising amaga samapan ga maudraga taruk tagi ILP satna hanana ba sangsilak ihauda ngasi phawba kanamata bu foreigner ni hakibaletri adubo handakta MP na gambir singa gi matamda lakpa miyoi sing foreigner ni hana lawga dori bra habisi miyam marak samamna ba pohana atamna na fongdokpani haina lawi CSO taraga mari ki panamdi kumja English ngamaga samapan gi yankhai ge mathuide tawkiba NRC update tawraga lamdam asigi asingba mission khangdokadabani haibani Congress ki wangang loi seram niken RTI gi pakum gi wanthok khangdribra natragana lana wanthok piribra Congress party gi manungna mot manadabi gi wakhalon mapan tholak bibasi miyam gi lep thibani hiram asida sengdok singjin tawnabigi thabak toklasi hari mayamna toina hangduna lakpa bio 360 gi coaching karamba matamdagi haugaduina khawrangna ngainariba a detail makhad leijari NEET 2027 gi biology foundation course sarjayentagi bio 360 NEET success center da lakliba June gi first week tagi haujaragani biology gi oina NEET ki special center oiriba yamna trusted oiraba bio 360 gi
Class timing si ayuk amasum numidang wairam base ani thokna tawjagani. Coaching center sigi oina yamna special oiriba feature amana fee tangi habigi awaba leidaroi adomna pamba affordable fee soidan oiragani. NCERT based study material, regular test series, NCERT line by line coverage, 9-month foundation course plus 2 months revision course yauna ahenba special features and pigadori ahanba lakpadani hena khudong chaba pijagani haujamak pau phobiro akhoi telephone number di 8575587677 ni akhoi gi address na Kaisampat Laimazam Laikai Lane 3 ni CJ Bizoi Tamil Nadu gi CM oina wasak lokri Tamilaga Battery Kazgam TB के गिलुसिंग चंद्रशेखर जोसेफ बिजोय तमिलनाडु की मापन सुबह चीफ मिनिस्टर ओइना वासक लोखरी बिजोय ग लोइना TB के गिलुसिंग मापन सु कैबिनेट मिनिस्टर ओइना वासक लोखी तमिलनाडु की गवर्नर राजेंद्र बिश्वनाथ आर्लेकर न थबक पाइबा मसुम अरुण मंगाक पिगी वासक लोखी मा की लेंगासी मसिंग याम कांगबुन सौगली हैबदु लाखलिबि युम से कैसे नुमित फावबद हाउस द उननाबा गवर्नर न खनकी Jawaharlal Nehru Stadium na pangthoki ba wasak lobagi thoramadda opposition leader oina Lok Sabha gi Leiriba Rahul Gandhi Bijoy gi apokpi actress Trisha Krishnamadi atay miyoy kyana sarugyaki Jawaharlal Nehru Stadium aduda governor sanglaba matungda Bande Mataram saktun hautoki Bande Mataram sakba hek loibaga Janagana sakhi madu hek loibaga amu state adugi song sokhi Isai ahum matang sakpaduda miyam punamak lepkhatun ikai kumna bodki cabinet minister oina wasak laukrabasing adudi en anan adab arjuna KA Sengo Tayan KG Arun Ras P Bekataraman R Nirmala Kumar Ras Mohan TK Prabhu amasum S Kirtanani handak pangthoki Tamil Nadu gi assembly mikhalda TB ken apun masit Saniga kuntraga marigi manungda samagani pan phangduna single largest party oiki state ki puwari da ahan boina Dravidian party ani makning ba kainingai oiba mong maithi ba phangki bijoina teram amadi 3 is assembly constituency da mirep oiki bada constituency ani mak mai pakhi ba maramna constituency amana resign toragani single largest party oirabasu TB kena lengak CM gi mathau tab MLA masing sudaba maramna congress ki MLA manga CPI M gi ani CPI ani BCK gi ani amasum IUML gi MLA ani mating lobutaki hariba party singa si DMK na lusingba secular Progressive Alliance ki mapang oiramani se minister oina wasak loraba matungna bijoy na Tamil Nadu gi yumthong kudimakta lem ne electric sizinabagi khudong saba phangan baga loinana nopi sing khudong thiba nangandana ba thaurang lokhat kani haina lakthoki se minister oina wasak hek lobaga miyam tinba thauram adumakta da mahakna mikhal mamang thabak oina pangthokani haina lakthoki ba wap ani thabak to onthokpagi khuyek bikhi hairiba khuyek adugi manungda yumthong kudingda mai unit sani lemna phangan ba masum nopi singbu bus ta tongmada sialamata lauda ba habisni magna mikhal mamangna pangthokani haina lakthoki basing amuktang kupni yengsilaga athubra thabak to onthokani education haksel thaknabi ising laumi amasu ngami singi sokha thawrang yauna miyamgi khudong chana ba thawrang kya athuba matamna lokhatlagan haina su magna lakthoki hari me taragani thoi himanta biswa sarma CM oibigi wasak lauragani Assam the Himanta Biswa Sarmabu BJP na lusingba NDA gi lusingbu oina khankibaga loinana me taragani thuida ani suba tamgi chief minister oina wasak lauragani apunba member samaga kunga taruk leiba Assam Legislative Assembly the NDA na thangna lengak paiba homlak suragani handak pangthokiba mikhalda BJP na sit marfugani thui phangkibaga loinana NDA gi mapang oiriba Assam Gana Pariyat AGP amasum Bodoland People's Front BPF na sit tara phangki BJP ki legislature nipan Himanta Biswa Sarma bo legislature party ki lusing bo ohaina ba propose tarakhi tungda mahana governor Lakshman Prasad Acharya ga unaduna NDA gi lenga ama siam bagi stake claim takhi thangjanumita Sarma na union minister JP Nada amadi Haryana gi chief minister Nayar Singha Saini unaduna lengak siam bagi matangna wari sanaki hari BJP gi central observer oina tharakiba JP Nada amadi co-observer oina tharakiba Haryana gi chief minister Nayar Singha Saini na handaki mikhalda mai paklaklaba BJP gi legislature sing unaraba matungda Sharma bu amuhana chief minister ohenambigi wapam lauthoki hauki bi yum sakaisa numita cabinet colleague singa loinana pham
थादोखिबगा लोइनना अनौब लेंगा अमा सेमनबा थौरांग लौखटपा हौखिबने हाइदि डेवलपमेंट याउदना सखटपा खुनाय अमा सेम यारोय मियामगी मिहुट हाइबिसि मियामगी दमकता थबक तौनबा लैरिबनि स्पीकर सैत्रपता हौजकी मतमदा थमोय सिंगना थबक तौनिंगलगसु लाना लाना पाउथोकपगी हैनबी लैबा सिना तौजरिबा थबक खरा अदु लेमना मंगनविगी मसाम ओइरहि डेवलपमेंट याउदना सखटपा खुनाय अमा सेम यारोय मियामगी मिहुट हाइबिसि मियामगी दमकता थबक तौनबा लैबनि हाइना मणिपुर लेजिस्लेटिव असेंबली स्पीकर थोक्सम सैत्रपताना फोंदोखरे लमदम असिगी ख्वाइदिगी लीरबा क्लब अमा ओइरिबा गे स्कूल एथलेटिक क्लब की नौना साखिबा बिल्डिंग एक्सटेंशन संगाबगी थौरम अमदा वाफम असि मांगना फोंदोखिबनि ये स्कूल एथलेटिक क्लब की एग्जीक्यूटिव गवर्निंग बॉडी मेंबर सिंग याउना मोयरांखोमना पांथोखिबा असम थौरम अमगा मरि लेन स्पीकर ना मखा तारादुन हाय पुंसिगी खोंसेता सखत थौरांगी थबक थौरम हाय बिसि तंगाय फदना तौदबि यादि डेवलपमेंट याउदना सखतप खुनाय अमा सेम यारोय सखतप खुनाय हाना सेमदना सखतप लैबा अमा सेम यारोय मरम असिना आइखोयना सखत थौरांगी ओइबा थबक अमा तौरकप मतमदा आइगी मागी हायबा वखलोंदा थबक तौबि यादि मफम अमदना खम थेंगना सखलगा अतोप मफम अमदना सखत थौरांगी ममी फावबा ताद्रबदि तौजरुब थबक पुनमक अरेमनि मियामगी मिहुट हाइबिसि मियामगी दमक थबक तौनब लैरिबनि कोकी मिलिटेंट सिंग लंदारकपद सोक्तुना हॉस्पिटल सिंग लयेंगदुना लैरिबा तंखुल वॉलंटियर सिंगी फिबम सिटीजन क्लब नि येंगसिंख्रि उख्रुल डिस्ट्रिक्ट की सनाकैथेल यावना तुंगान तुंगान मफम सिंग कोकी मिलिटेंट्स न लंदारकपदगी सोक्तुना रिम्स हॉस्पिटल लयेंगलिबा तंखुल मिसम अमदि वॉलंटियर सिंगी अनाबगी फिबम सिटीजन क्लब सोइबम लैकाईगी थौमिसिंगना येंगसिंख्रि लमदम असिगी मियामना सेंट्रल फोर्स सिंग थाजब थमदनवा स्टेट फोर्स की मतेंग नतना कोकी नार्कोटियर सिंगना येलो फुरुप मैते अमदि नगा फुरुपता सथरकलिबा मियात मिपुन थिंगबा ngamloi haina क्लब असिगी प्रेसिडेंट महेंद्र नाउरेमना फोंदोरकलि कोकी मिलिटेंट सिंग लेप्तना सिंग अमदि तंपाकी मफम क्यादा अफबा मखलगी खुलाई सिजनदुना लंदारकपदगी असो अपन नंगबदगी हौजिक रिम्स जेनिम्स अमदि रास मिडिस्टिदा लयेंगलिबसिंगदा मरु ओइना क्लब असिगी प्रेसिडेंट महेंद्र नाउरेमना लुसिंगबा कांगबु अमना हकथेंगना सत्तुन अनाबगी फिबम येंगसिन खोंगसत अदुना मरि लेना फोंदोखिबनि प्रेसिडेंट महेंद्र नाउरेमना मखा तारादुन हाय माउसादिगी हौदुना लमदमसित खुंदामिनरिबा मीतई अमदि तंकुल फ्रुप की लैरिबा मसिन मना ओइबिगी मरि एदु हेना सेसनना बामदि अवाना तारबा मतमदा अमन अमद मतेंग पांगनबिगी वखलोंदा ngasiगी तेंगबांग पोलम असि खुसिनाबनि कोकी नार्कोटियरिसना कुमजा इंग्लिश ngani खुनग हुमदगी मे अहुमदगी मीतईगी मथक्ता लंदादुना पिकलिबा अंगांग यावना मिसा मियाम कया हलक्ति मदुगी मथक्ता मियोई क्या फाखरबा मतुंग असि फावबा मफम खंगदना लैरि मसिना अमुक येलो फ्रुप तंकुल नगार खुद थादुना मियात मिपुंचतुना लम खोपसिननबो होनरि थासुकी तरेतसु कामजोंग डिस्ट्रिक्ट की वांगली नामली अमसुम सोरोखुलदा म्यांमार बेस तोबा केने बीएमदी पीडीएफ थियोरीसिंग लंदादुना युम कया मै थाख्रि थाउदो अदुमक येलो फ्रुप मुथनबो होनरकपगी खुदमनि युमै थादुना खुंजासिंग लंदारबा फावबा माफम मदुना लैबा असम राइफल्स की पर्सनल सिंगना कुमै येंगदुना लैखिबा कन्डेम तौहि असिगुमा फिबम असि यौरबा फावबा इंडिया लेंगा अमदि मणिपुर लेंगा येंगदुना लैदिबा करिगिनो मरम अदुना मोरे सुसामपुर कांगपोकि उरखोल अमदि कामजोंग डिस्ट्रिक्ट येलो फ्रुप मिते अमदि नगासिंग संगबा याद्रिबसि कोनबा स्टेट फोर्स सिंग मफम सिंग अदुरा थामियु सेंट्रल फोर्स न येलो मि ngak senbigani haiba miyamna thajaba leiti hainasu phongdokhi politics ta yamaunaba thawong sing irei paki sakot lamjel maning halaknaba sinbigano mayol manipur youth league mayol na taragom doisu manipur state assembly election asiga mari lainana haukiba january 13 ta manipur university ki auditorium da politics anauba langon gi board haina mingthonba theme sida mass awareness campaign hawdokraba matung manipur gi kendra sing awareness asi leptana sethatuna lakti masige iroinana sinpam kudimakta sinpang liba singsu mayol ga punduna miyam hupna wakal taminabigi campaign asi sethatuna lakli haina mayol gi publicity secretary konjangmam samanandana thadorakpa sirolamana makhatana haidi मीटॉप खानदोंनबा ममांगी लेंगाना करी तौरमी हाइब कनामतन हंगद्री Ex CM बिरेन एनआरसी तौद्रबसु ममांगी लेंगाना करमना मीटॉप खानदोकपगी थबक पेखलंबगी हाइना कनागुंबा अमतंग असि फाव हंगबा लेत्रि हाइना हानगी चीफ मिनिस्टर नोथम बेरेना फोंदोरकली लाइफम खुनौ सीनियर सिटीजन वेलफेयर इशुएशन सिंदुना ngasi pangthokiba mari suba sajibu khudol 2026 ki thoramda mathaki wafam asi Ex CM na phudokibani thoram adu rai sabha gi MP ningthau sanaja ba laisemba laifam khunau jila parishad ki member Larenjam Olendro modern college ki associate professor RK Usarani Thambal Mari college ki assistant professor RK issuation asi ki president Dr Ngasepam Brojen amadi atei maru oiba mioi kya sarugyaki Ex CM en birena makha taraduna
ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯤ ꯀꯥꯡꯂꯣꯟ ꯑꯃꯅ ꯍꯦꯛꯇ ꯑꯣꯏꯔꯕꯁꯨ ꯃꯤꯇꯣꯞ ꯈꯟꯗꯣꯛꯈꯤꯕꯅꯤ ꯉꯁꯤꯗꯤ NRC ꯇꯧꯕ ꯄꯥꯝꯕ ꯑꯃꯗꯤ ꯄꯥꯝꯗꯕꯁꯤꯡ ꯌꯦꯠꯅꯕꯒꯨꯝ ꯇꯧꯔꯤ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯌꯥꯅꯕ ꯆꯠꯄꯒꯤ ꯊꯕꯛ ꯇꯣꯛꯀꯗꯕꯅꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯆꯪꯏ NRC ꯇꯧꯗ꯭ꯔꯕꯁꯨ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯅ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯈꯟꯅ ꯅꯩꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯐꯝ ꯈꯨꯅꯧꯒꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯅ ꯁꯖꯤꯕꯨ ꯊꯥꯅ ꯂꯥꯛꯄꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ